ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯆꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯤꯖꯝ ꯕꯤꯀ꯭ꯔꯝꯖꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯗ ꯂꯩꯔꯤꯕ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯁꯤ ꯃꯇꯝꯒ ꯆꯨꯅꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯗꯣꯛꯇꯔꯁ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯑꯃꯗꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLA ꯑꯃꯗꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯔꯤꯐꯔꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯣꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯗꯣꯛꯇꯔꯁ ꯋꯥꯠꯂꯤꯕ ꯑꯃꯗꯤ ꯀꯔꯤ ꯃꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯁꯨꯛ ꯆꯥꯎꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯗ ꯈꯨꯗꯣꯡꯆꯥꯕ ꯑꯝꯇ ꯐꯪꯗꯦ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯂꯥꯏꯍꯧ ꯑꯃꯇꯪ ꯍꯧꯔꯛꯄꯩꯗꯃꯛꯇ ꯉꯥꯏꯍꯥꯛꯇꯒꯤꯅꯦꯕ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯄꯩꯗꯃꯛꯇ ꯑꯗꯨꯝ ꯔꯤꯐꯔ ꯇꯧꯔꯦ ꯁꯤꯜꯆꯔ ꯂꯩꯖꯗꯕ ꯀꯅꯥꯒꯨꯝꯕ XYZ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯖꯤꯔꯤꯕꯥꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯒꯤ ꯀꯩꯅꯣ ꯉꯛꯇꯅꯤꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯗꯣꯛꯇꯔꯁꯤꯡꯁꯨ ꯗꯨꯉꯥꯏ ꯏꯝꯐꯥꯜ ꯂꯣꯝꯗꯩ ꯂꯥꯛꯑꯦ ꯍꯥꯏꯔꯅꯤ ꯊꯥ ꯐꯥꯗꯦ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯁꯥꯔꯦꯒ ꯑꯗꯨ ꯇꯧꯔꯦꯒ ꯍꯥꯏꯅ ꯈꯨꯗꯣꯡꯆꯥꯗꯕꯗ ꯂꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯗꯤ ꯁꯤꯔꯣ ꯍꯥꯏꯕ꯭ꯔꯥꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ MLA ꯑꯣꯏꯔꯁꯅꯨ ꯑꯦꯅꯤ ꯃꯟꯇ꯭ꯔꯤ CM ꯑꯣꯏꯔꯁꯅꯨ ꯍꯣꯏ ꯌꯦꯡꯒꯦ ꯈꯛꯇꯅꯤ ꯆꯤꯟ ꯉꯛꯇꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯊꯔꯦ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯊꯥꯖꯗ꯭ꯔꯒ CSO ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯛꯑꯒꯁꯨ ꯑꯌꯥꯝꯕꯅꯁꯨ ꯇꯤꯚꯤꯗꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯔꯤ ꯉꯥꯛꯇꯅꯤ ꯄꯥꯎ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯤꯁꯦ ꯊꯕꯛꯅ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯦ MLA ꯂꯥꯛꯑꯝꯃꯅꯤ ꯑꯗꯨꯝ ꯌꯦꯡꯉꯝꯃꯅꯤ ꯃꯥꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯃꯥꯅꯁꯨ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯆꯠꯈ꯭ꯔꯒꯗꯤ ꯏꯝꯐꯥꯜ ꯂꯣꯝ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯊꯧ ꯁꯥꯕꯤꯗꯦ ꯑꯗꯨ ꯇꯧꯗꯦ CMꯅ ꯇꯥꯕꯤꯗꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯃꯕꯣꯏ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯁꯨ ꯑꯗꯨꯝꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯕꯅꯤ ꯁꯤꯒꯩ ꯍꯦꯟꯅ ꯀꯔꯤ ꯃꯈꯥꯅꯣ ꯇꯥꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯟꯗꯤꯁꯟꯁꯦꯀꯣ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯦꯡꯅꯕ ꯂꯩꯌꯦ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕ ꯍꯥꯏꯕꯨ ꯃꯩ ꯂꯥꯛꯇꯕ ꯃꯇꯝꯗ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯃꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯏꯁꯥ ꯖꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯩ ꯂꯥꯛꯇꯕꯗ ꯐꯣꯟꯒꯤ ꯇꯣꯔꯆꯁꯦ ꯀꯥꯞꯄꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯇꯦꯁ ꯇꯧꯅꯕ ꯏꯁꯦ ꯂꯧꯔꯦꯕ ꯐꯣꯟꯒꯤ ꯇꯣꯔꯆ ꯀꯥꯞꯄ ꯂꯧꯋꯦꯕ ꯐꯣꯟꯒꯤ ꯇꯣꯔꯆꯁꯦ ꯀꯥꯞꯄꯒ ꯂꯧꯔꯦꯕ ꯑꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯂꯩꯇ ꯂꯩꯔ ꯑꯌꯥꯝꯕꯁꯤꯒ ꯂꯥꯛꯑꯒ ꯍꯛꯆꯥꯡ ꯌꯦꯡꯅꯔꯤꯃꯤꯗꯅ ꯑꯁꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯌꯦꯕꯒꯤ ꯃꯑꯣꯡꯗ ꯎꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯟꯗꯛ ꯂꯥꯛꯄ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯁꯦ ꯂꯩꯇꯅꯕꯒꯤꯗꯤ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕ ꯄꯥꯝꯃꯦ ꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯒꯤꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯍꯧꯖꯤꯛ ꯂꯩꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯀꯔꯤ ꯏꯃꯥꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯇꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯁꯣꯅꯣꯒ꯭ꯔꯥꯐꯤ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯐꯪꯗꯦ ꯁꯣꯅꯣꯒ꯭ꯔꯥꯐꯤꯒꯤꯁꯨ ꯂꯩꯇꯦ ꯑꯗꯩ ꯒꯥꯏꯅꯤꯒꯤ ꯍꯥꯏꯌꯦ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯁꯣꯒꯤꯗꯤ ꯂꯩꯌꯦ ꯑꯗꯨꯏꯗꯣ ꯈꯔ ꯈꯨ ꯅꯥꯕ ꯈꯣꯠꯄ ꯇꯧꯋꯦꯕ ꯑꯗꯨꯏ ꯈꯔ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯃꯉꯥꯏꯔꯦ ꯐꯪꯉꯤꯁꯦ ꯑꯗꯩ ꯑꯣꯄꯔꯦꯁꯟ ꯁꯨꯛ ꯆꯥꯕꯗ ꯑꯣꯄꯔꯦꯁꯟ ꯗꯣꯛꯇꯔꯁꯨ ꯊꯝꯍꯟꯅꯤꯡꯉꯤꯀꯣ ꯃꯤꯒꯤꯗꯤ ꯂꯣꯏꯅ ꯂꯩꯌꯦꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯇꯦ ꯂꯩꯇꯦꯕ ꯑꯗꯣ ꯑꯗꯨꯅ ꯁꯣꯝꯂꯣꯝꯗ ꯁꯤꯜꯆꯔꯂꯣꯝꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯑꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯃꯊꯛꯀꯤ ꯌꯨꯕꯗꯒꯤ ꯁꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯦ ꯃꯥꯡꯉꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯃꯊꯛꯀꯤꯁꯤ ꯍꯥꯟꯅ ꯀꯨꯞꯄꯒ ꯁꯦꯝꯒꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯅꯦꯕ ꯁꯤꯁꯦ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯠꯂꯥ ꯁꯤ 10 mm ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ 10 mm ꯒꯨꯝꯕ 8 mm ꯒꯨꯝꯕ ꯃꯥꯜꯂꯦ ꯁꯤ ꯀꯩꯅꯣ ꯑꯝꯇ ꯌꯥꯎꯗꯦ ꯑꯆꯧꯕ ꯑꯝꯇ ꯌꯥꯎꯗꯕꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯗ ꯂꯩꯕ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯃꯁꯤ 50 ꯕꯦꯗꯦꯠ ꯑꯁꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗ ꯃꯁꯤ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟꯗꯨꯅꯤ 50 ꯕꯦꯗꯦꯠ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯄ ꯃꯤꯅꯤꯃꯝ ꯀꯩꯅꯣꯗꯨꯅꯤ ꯐꯃꯨꯡ ꯃꯁꯤꯡꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯍꯧꯖꯤꯛꯃꯛꯇꯤ 50 ꯕꯦꯗꯦꯠ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯅ ꯏꯅꯣꯒ꯭ꯔꯦꯁꯟ ꯃꯛꯇꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅꯁꯨ ꯑꯗꯨꯝ
ची थोपसु यावी अदगी कम्युनिटी हेल्थ सेंटर इन थोपसु यावी अदुगा सब डिस्ट्रिक्ट हॉस्पिटल एसडीएच हाइदना अदुगी लेवल ददी लाइब्रा हाइ नै खंजै अदु ची ददी अदुम कम्युनिटी हेल्थ सेंटर न लैबा अदु डिस्ट्रिक्ट हॉस्पिटल हाइदना अदुमाइन इनोग्रेशन तौरगा फुल्ली फंक्शनल ओइबमक्ति ओइद्रि हाइता के अदुगा सा सागी खोइ हॉस्पिटल से हौजी मो लाइबा खोइ रेगुलर स्टाफ हाइतारे को रेगुलर स्टाफ अमदि नर्स अमे डॉक्टर की मसिंग अपुन मसिंग से कया ओगेदबन डॉक्टर से अइन सुन कनो तौजबदा एडमिनिस्ट्रेटिव स्टाफ सीएमओ याउदना डॉक्टर मसिंग से तरानी हुजिक लैरिसे अदगी नर्स मसिंग जिना स्टाफ नर्स ता अहुमनी अदुगा एएनएम दना अहुम अमग लैरे अदुनी नर्स तना तरुक हाइबे तारे सिगी मनुंग दो हॉस्पिटल दा थबक तौगदबदी एएनसी याउदबा अदुगा ngसाइगी स्टाफ नर्स ओइना तौ हॉस्पिटल ददी अदुना स्टाफ नर्स अहुम खंगना कितंग दुम मननबा दुम चलाइजरी हाइतारे अदुगा मारी मथकता ग्रेड 4 दी सुगी मतिग लिखरे ग्रेड 4 आइसे कोई स्वीपर अमा खक्तनी लैरिसे स्वीपर अमा खक्सिना अखोई हॉस्पिटल चाउख्रबा स्ट्रक्चर सी मेंटेन तौबदा अमदी लू लानन बाहाइबसी कितंग वानदी थोई अदु मसिगी मतंगदा ऑनरेबल सीएम खंगन बिरक्तना था खुदिंगी सोशल सर्विस तौगदबनी हाइदना तापिरपदगी अखोइना अक्टोबर थादगी डिस्ट्रिक्ट पुलिस अमदी डिस्ट्रिक्ट फायर सर्विस अमसुंग जिरिबांगी क्लब अमा ओइना लैबिरिबा अजुकाना मतिंग पांगबिदना अक्टोबर थादगी अखोइ मसिगी कनुची था खुदिंगी पांगथोकजबा सोशल सर्विस स्कीम से हौजखरे अदुगी मतुंगदा अखोइ हॉस्पिटल के स्टाफ खक्तगी ओइबा था खुदिंगी अदुम कंटिन्यूअस ओइना लास्ट सैटरडे ऑफ एवरी मंथ था खुदिंगी अरोइबा सैटरडे सिदा अखोइ सोशल सर्विस स्कीम सी पांगथोकना लाक्चरी अरोइबा नखोइ होगिबा तांग 15 सिदा पांगथोकसे अदुगी अदुई मतुंगदगी दि हॉस्पिटल से कंसीडरेबली याम इम्प्रूवमेंट लाए हाइना आई खंजई अदुगा अखोइगी हॉस्पिटल मनुंगदा चंगबदा कितंग मननम हाना लेरम कोलंबा अदुगुंबदी याम फजना हंदरे ओपी स्पेशली ओपीडी साइट दी याम फजन इम्प्रूवमेंट लेरे हाइना खंजई अदुगा लोइना लोइना ऑनरेबल खोगी ऑनरेबल सीएम ना स्वीपर अनी खक डेली वेज बेसिस ता लौसी हाइदना अदमाइना तौगदगी आइना प्रपोजल इजखरे था अनी की ममांगदा अदु अंडर प्रोसेस नि आई सरकार ना याब पिबिरतना थुनमक हापिरकनी हाइबगी थाजबा ले अदो सा हौजी खोगी जिबाम खोगी हॉस्पिटल असिगी होइना हौजी खोगी वालेबा डॉक्टर साइतारे कोइ कुदम मोइना खोगी सर्जन खांदे ऑर्थोई खांदे खोगी यिनबा नतना अनांग सिंग यिनबा खांदे हौजी मथौ ताबा अदुगा वालेबा डॉक्टर से मसिं क्या ओगेदबनो अमना सिं क्या ओगेदबनो मसी आइना पंजखिबा डॉक्टर तरा सिगी मनुंगदा पीजी लोइबसी अनि यावी अमना मेडिसिन दा लोइबनी अदे अमना ऑर्थोपेडिक्स दा लोइबनी ऑर्थोपेडिक्स साइबना खोगी सरुगी अना अयेक लेबसी लाइंग डॉक्टर नि द मेडिसिन नाइसना मयामना खंबिरिबदु हिदाक अंतना लाइंग डॉक्टर नि अदो मोइसे अखोइना पीजी लोइ हाइदना मोइसे स्पेशलिस्ट हेक्ता कौबा याते पीजी लोइरगसु मोइसे यामदबदा सही खरदी स्पेशलिस्ट काननबगी सही दो यौद्रिबा मखैदि मोइसे स्पेशलिस्ट चिंबा याते अदुना होजिमकीदि मोइसे स्पेशलिस्ट ओइना थादबिदा स्पेशलिस्ट डॉक्टर अमा फाउ लेति हाइनै लौजगे द स्पेशलिस्ट पोस्ट दी मसी यामना लै स्पेशलिस्ट पोस्ट यामरे सब्जेक्ट लोइनमकी सुनबा लै सर्जरी की लै अदगी से गायनी की लै एनेस्थेटिस्ट लै अदगी से आई की हाई तारे को मिड की स्पेशलिस्ट लै अदगी ब्लड बैंक ता थबक तौगदबा डॉक्टर की स्पेशलिटी सु लै अंगांग की पीडियाट्रिशियन लै लोइनो पोस्ट लोइनमक लैबा मथौ ताबा तारे मथौ ताबा पोस्ट लै अदगी मथौ सु ताबा अदु लूरीबदी सरकार दा अखोगी पीजी लोइबा डॉक्टर से अखोगी अपुनबा स्टेट की ओइना अवाटबा लैबा वाटबा लैबना मरम ओइदना अखोगी डिस्ट्रिक्ट थाबदा खितंग वाटलमगद्रा हाइना आइना खंजै अदुबु सरकार न मसिगी मतंगदसु मिडियन संबिरकनी हाइ संबिरकनी हाइबगी थाजजब लैजै अदुगा सिगी मतंगदा आइना सिसु इजखरे दो सा असिगी खितंग कर तरो कोइ टेक्निकली हाइदारे को कोइ एक्सरे गुम्बा अल्ट्रासाउंड गुम्बा दुगो हॉस्पिटल असिगी हजु लैबा कोइ ऑक्सीजन प्लांट असिंग बसिंग यादि हाइबगी पाउंड दे कोइ ताजरे अदु ममांगसु मसे मतम गी लैबा कोइ सियमदसु हाइपेट वाइस सन ऑक्सीजन प्लांट सिगी मतम गी मचे इरगा मैन कंसर्न हायर अथॉरिटी द चे इरगा सियमबदी होना अदु मसि पावा फंक्शन तौबगी ममी में तादे अदुगा अल्ट्रासाउंड सु सेमेस अदुम फंक्शन तौबगी पोर तादु एक्सरे सार माइ तौ एक्सरे से हाइपेट लैबा एक्सरे की पोट से कोई एक्सरे मशीन से लेजरे एक्सरे से अदुम दरकार की मतुंगिना पेशेंट नंबर एक्सरे नंबर दरकार लेबे तो कोई एक्सरे अदुम नमजै एक्सरे की जिमती याम कन प्रॉब्लम लेतबरा खाली अदुबु एक्सरे की सिनमुक तरिनाइ दा एक्सरे जी दिन नंबा अदुगा एक्सरे से रीडिंग अमा चंबा हाइदी एक्सरे जी येंगबा मतुंग सिदा
ꯑꯅꯥꯕꯁꯤꯗ ꯃꯥꯁꯦ ꯅꯨꯡ ꯂꯩꯔꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯪꯁꯇ ꯏꯁꯤꯡ ꯂꯩꯔꯦꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯃꯔꯤꯁꯤ ꯐꯨꯟꯗꯅ ꯒ꯭ꯌꯥꯁ ꯀꯥꯔꯦꯕꯨ ꯍꯥꯏꯔꯒꯁꯨ ꯀꯣ ꯑꯦꯛꯁꯔꯦ ꯔꯤꯗꯤꯡ ꯇꯧꯅꯅꯕꯁꯦ ꯁꯤꯒꯤꯁꯤ ꯗꯥꯛꯇꯔ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯑꯃꯨꯛ ꯃꯁꯤ ꯆꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯁꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯂꯣꯖꯤꯁ ꯍꯥꯏꯀꯣ ꯑꯗꯣ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯤ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯁꯤꯁꯨ ꯍꯣꯜ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯁꯤꯡꯁꯤ ꯌꯥꯝꯅ ꯌꯥꯝꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯔꯛꯄꯗ ꯑꯋꯥꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯒꯣꯔꯃꯦꯟꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯅꯤꯡꯗꯕ ꯑꯗꯒꯤꯗꯤ ꯊꯣꯏꯅ ꯑꯗꯨꯒꯨꯝꯕ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯡ ꯁꯨꯅꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯈꯤꯇꯪ ꯄꯤꯖꯤ ꯅꯨꯡꯖꯤꯒꯤ ꯍꯧꯖꯤꯛꯁꯦ ꯄꯤꯖꯤꯒꯤ ꯁꯤꯠꯁꯨ ꯌꯥꯝꯅ ꯂꯩꯔꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯁꯤꯒꯤꯁꯤꯡꯁꯦ ꯃꯁꯤꯡ ꯁꯨꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯐꯪꯒꯅꯤ ꯑꯗꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟꯁꯤꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯆꯤꯟꯁꯦ ꯋꯥꯟꯁ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯦ ꯃꯌꯦꯛꯀꯤꯗꯤ ꯑꯩꯅ ꯄꯟꯖꯈ꯭ꯔꯤꯕ ꯑꯦꯛꯁꯔꯦ ꯄꯥꯏꯔꯤꯕ ꯔꯦꯗꯤꯑꯣꯂꯣꯖꯤꯁꯦ ꯃꯁꯤꯅ ꯑꯗꯨꯝ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯨ ꯑꯗꯨꯝ ꯄꯥꯏꯒꯗꯕꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯒꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝꯑꯣ 10ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯆꯤꯟꯁꯤꯕꯨ ꯂꯩꯔꯗꯤ ꯊꯥ 6ꯀꯤ ꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯅ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯝ ꯊꯥꯏ ꯑꯩꯈꯣꯏ ꯁꯤꯗꯒꯤꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯃꯦꯆꯤꯟꯁꯤ ꯂꯩꯔꯕ ꯃꯇꯨꯡ ꯊꯥ 6ꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯗꯥꯛꯇꯔ ꯑꯃꯗ ꯊꯥꯔꯒ ꯃꯥꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯣꯄꯔꯦꯠ ꯇꯧꯕ ꯌꯥꯒꯅꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯦ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯁꯦꯛꯁꯟꯁꯤꯗ CT स्कैन अल्ट्रासाउंड ने एक्सरे मशीन हुजिक लेरिबसिदगी हेन्ना फबा अदुने अदे पेथोलॉजी ग मरी लेनबा से FNAC बो हाइरसु FNAC हाइबसिना कोई अपंग अपो मतंग दागी मई जि किदंग चिंथोगा माइक्रोस्कोप ता तौवे येंगदबनी खरत्रि तौरगा अदे बायोप्सी हाइदना सिगुंबगी फैसिलिटी जु लोइनमक लेबोरेटरी जे याम चावबा फुल्ली फंक्शनल ओइबा यामना मॉडर्न ओइबा लेबोरेटरी मा थंबिरकनी हाइबगी अदुगुंबगी थाजबे लई अदगी अदुगी मथक्ता कोई हॉस्पिटल जी मनिंग जीरियाट्रिक केयर की अहम ओरबा कनोजिंगी लाइंगी मुझे 70 years एंड अबव चीजिंगी लाइंग नंबर 30 बेडेड हॉस्पिटल म सागनी हाइदना मीटिंग दुदा अदुगुंबा मसु यावी ऑक्सीजन प्लांट मतंग सा ऑक्सीजन प्लांट की मतंग ऑक्सीजन जी अखोगी खक्तना थे ऑक्सीजन प्लांट जी डिस्ट्रिक्ट लोइन मक ऑक्सीजन प्लांट जी करी सोइबन नो टेक्निकली हाइब तारे सरकार की साइट की असोइबन ति मसी सेम खोटपदरा करीदनो ऑल मणिपुर की ओइननी अखोई जिरबाम डिस्ट्रिक्ट खक्तगी सुनती ऑक्सीजन प्लांट से अयामबदा फंक्शन तौबजी कनो तौबा मोगी ऑक्सीजन कंसंट्रेशन से खरा वाटबा अदुना फंक्शन तौबा यादबनी तौबदबु ऑक्सीजन प्लांट हाइजे हंद अखोई सिदा थमगिबबु ओरो डिस्ट्रिक्ट अतोपदा थमगिबबु ओरो मसीगी से कोविड ची याम तलिंगी मतमदा ऑक्सीजन हाइबसी यामना तंगाई फदरो मतमदा लोइना दिंखतखिबसिंगनी अदु होजिकते कोविड की वेव से याम कायन हंदग्रबसिना सिगी ऑक्सीजन प्लांट की सिगी कनो सिदा मेन चंबसी कितंग वासल पाइज अखोई जिरिबाम खक्तगी नतेको ऑल मणिपुर की ओइननी अदुम मसीसु अदुम मतंगी मतुमिना वंस एस्टैब्लिशमेंट अमन लैग्रबनिना मसी अदुम फुल्ली फंक्शनल ओइरकनी हाइना आई खल्ली अखोई हॉस्पिटल से कोने चलगा येंजबा मतम सागी ICU अखोई 10 बेड दुमाइना फंगुखिबगी पोल लैरा दु ICU से सागी ऑक्सीजन प्लांट के कनोगी खतंग कनो तौदबा मदि थंग जरे दु सागी मागी रूम टेंपरेचर को ICU की मागी रूम टेंपरेचर के खतंग एसिंग उसी लेतब कोन बदम खुम जल खसु अम थंग जरे सागी कोई ऑपरेशन थिएटर से सा बट यामरो ओइना OT हाइदर ऑपरेशन थिएटर से जी बांग हंजी ओइनादी ऑपरेशन थिएटर लैतबना मर मरे काना कोई जी बांग निसिंग द लैरा 50 बेड हॉस्पिटल से रिफरल हॉस्पिटल अमनि काना मैं अदुम हाइना भाइदी सुक चाव बिल्डिंग स्ट्रक्चर अम लैरागा अदु मयाम पेशेंट मयाम से रिफर सेक्शन द खंदे अमदा खंदे रिफर थाइबसे मसी सुमाना ऑपरेशन थिएटर गुम ICU गुम सुम मयाम से सागी मैकेडी करी मसी लिंकन बदम मसी हेंदन बदम करी पाथप लै ऑपरेशन थिएटर से अखोगी साबा मतमदि ऑपरेशन थिएटर से रूम अनि लैबा मखादमा मथक्तमा OT कनो से OT रूम से अनि लै अदु मखा जिमदि स्ट्रक्चरली कितंग फजबा वाले अदु मथकी जिमदि याम कंडीशन याम फन लैरी अदुबु साबा मतमदगी अखोगी इंस्टॉल तौगदब खुसुक्लाई मयाम अमदि लैदि लैरबा अदुगा AC नुसी लोइना दरकार ओबिसिंग लोइना दि लैरबा अदुगा मतमदुदा सरकार की करी हाइनी डिफिकल्टी कितंग लैदना हेक साबा होबगा फंक्शनल ओयौदबा अदुना मरम ओइदना सम मेन पावर सु सर्जन खंगदे एनेस्थेटिस्ट खंगदे मोइजी लाते लामगा अखोइना मोइ गतना सु याब नतबा मसागी OT टेक्नीशियन हाइदना अदगी स्टाफ नर्स तोंगान अमुलै OT की तोंगान बा ऑपरेशन की नर्स तोंगान लै सिगुम मयाम अमा अवाटपा
अवाट खजितंग लेगिबदगी फंक्शन तहौदबदगी हुजिकसे खरगरा अदुमै लेगिबदि अदोमद सुम चखिबा हाय तारे फुल्ली फंक्शन तहौदगी हुजिकसे मु नौना रिनोवेशन तौबगी कनोमा दरगार अमा लाकबा तंगाई पदब अमा लाकबा अदुना हुजिकसे रिनोवेशन तौननबा आई ची इजग्रे अदगी सर्जन जु अदगी मेन पावर से लोइना थाबिरो हाइदना ची इजग्रे अदगी मतुंगिना कोइना सरकारना चांबीदना ताबीदना कोइगी डिस्ट्रिक्ट खक्तगी नतना चिंगी अथापा डिस्ट्रिक्ट लेबा डिस्ट्रिक्ट हॉस्पिटल इंक्लूडिंग जिरीबाम ची जिंगदेदा थमननबा यामना मॉडर्न होइबा मॉड्यूलर ओटी हाय तारे अदु थमननबगी ऑलरेडी सेंक्शन तौरे अदु मसिजु याम तुना लागनी हाइदना आई अदुमाइना खल्ले कोई पेशेंट ना फोंदो कोई मतुंगिना नान पेशेंट मा लांग मतम साइ पावर bai लाइटर मा फोन फ्लाश थालगा टेस्ट तौइना हाइना चिंबा अदुगा हॉस्पिटल से हजि फजर हॉस्पिटल से बिल्डिंग स्ट्रक्चर लाई लेना कोई मफम खरद नोंग यु हाइ पाव हादि असु मुसु याम फजना तार हाय तारे सिगी मतंग अदि एसएससी मेडिकल ऑफिसर मा सारगी माइकैदि करी करी मसी मेंखनर मसी फानबि करी करी पैकेट के बलै सिगी मतंग सिदा अइना सुम कनो तौबदा आई साइट तौबदा आई नेक चार्ज लौजबदगी आई अदु मथकता आई डायरेक्टर अकोगी सर डायरेक्टर मतमदो ओबिरंबा दुगा डायरेक्टली अदुम आई फमिनगा आई वारी सामजग्रे अदु अदगी हेक चार्ज लौबगा आई न फोन कनो मयाम जे बुजिकी नुआई तब मयाम जे लोइना मक अदुम फोटोग्राफ लौदना समतो फोटोतन तौ याम सांगबा ची एम इजग्रे अदुगी अदुदगी अदुगी ममांगदगीसु सिगी नोंग युबगी प्रॉब्लम जी अदुम आई लाकिंगदगी लैरबजानी अदुगा मसी नोंग युबगी जी कुमननबा कोई रूफिंग हाय तारे एल्यूमिनियम सिन कुमननबगी प्रोसेस त लई अदु मसी खुदुम सादब खितंग लेरंबे याय अदुना तुगाय कोकाइबा पिलर नुना तुगायगा समयु नुम समदना असागी टिन रूफिंग तौननबा एल्यूमिनियम सिन रूफिंग तौननबगी प्रोसेस तदि लई आई याम तुइना अदुम पाव फाउन जरी मसी साइ पावर के अतियम पावर की दुदी समाय तबने पावर की सिदे अकोगी मणिपुर की मफम खुदिंग मक्ता असागी लोड शेडिंग हाइबदि मतिंग मतिंग तुम लेको अदि मई याबा यादबा गी वानतना मई अयाब मफमदसु ngang lot setting shortage adum min manga tara sidi adum mai je setting je adum chali adu simaina lot setting chatpa matam ngaktan mai mutharpa matam sida patient la koduga tanja sana dana mai mutpa matam du soidna thom gani aduga adu thokam matam du patient ji la pasida moida nuai taba difficulty farong gani aduna adumai tawdana complaint kitang laibo ramani to chen moti mai gi problem ji yam ka han laibu nate tawbadi ot gumba x-ray gumba super specialty project se lagadi aibo akoi hudik laireba PS ama khakta gi oiba power supplies na yaroi haidana akoi sahi ahum ki mamangda PS 3 PS line ting view haidana chi jagi ba leire kitang nongni kitang mamang ko patient sing na hospital gi hospital OPD ticket kapina ba leite hospital yem lang to OPD ticket kapina ba leite haidi campaign ma ko sidum ta ji thangna wi haitare sigi matang na sagi hospital sing sagi mapu pandra ba hospital si OPD ticket ko ba kapina ni se leitra ba yeng simyam leitra haidi patient gi kitang campaign ma lei sigi matang di हाइबा निमित्सी कमाई तौगेदा अखोगी ओपीडी से यूजुअली पुंग मापन स्वाइदगी टिकेट थाबा होबा अदु ओपीडी सिना पुंग थेंगबदा 10 मखाई 10 स्वाइदगी अदुम ओपीडी फंबा होगदबनी अदु 10 मखाई 10 to 10:30 स्वाइबो मनुददी दुम डॉक्टर जिम ओपीडी फंबा होई अदु टिकेट थाबसिना पुंग मापन स्वाइदगी होबा अदु निमित्सीदा कमाई तौगेदा मसागी ओपीडी दे टिकेट थागदबा अखोगी स्टाफ अनी से कमाई तौगेदा मोगी ट्रेनिंग अमा थोलपा ट्रेनिंग थोलपा सी ट्रेनिंग तौबा सत्पसिदा मोजी ट्रेनिंग तौबा सत्कनी हाइबगी इंफॉर्मेशन से सी खितंग अखोइदा इंफॉर्मेशन गे खितंग लेगिबा अदुना मरम ओइदना नसागी अखोइना मोगी मोत सिननबा स्टाफ इरेंज तौननबगी मतम से खितंग संगेबा अदुबु निमित्सिदा अखोइना थेंगबा हाइबजे मापनदि थाबा होगदबजे अखोइना मिनिट 15 दगिन हुनबाव अदुइ मुतने अखोइना थेंगिबजे बाय 9:20 स्वाइदे अदु अखोइ दुम टिकेट थाबा होजगी अदुगा पुंग 10 दगी डॉक्टर नंग यिंग नंगनबा ओपीडी से मत तगी मिनिट 15 कुन थेंगगसु अखोइ अदुम थाजगी अदु निमितुदा अदुम पेशेंट की satisfactorily up to the satisfaction of the patients को अखोइ लोइना मगा अदुम ओपीडी की पेशेंट जे लोइनी येंगा अदुम क्लियर तौजगी हाइना अदुम थमजगी
CS ꯅ ꯈꯪꯗꯦ ꯃꯩꯔꯣꯏ ꯌꯨꯝꯅꯗꯤ ꯈꯪꯗꯦ ꯃꯩꯔꯥ ꯇꯥꯕꯤꯅ ꯈꯪꯗꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯦꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯗꯥꯛꯇꯔ ꯈꯔ ꯅꯔꯁ ꯈꯔ ꯑꯗꯨꯒꯨꯝꯕ ꯏꯁꯄꯦꯁꯦꯂꯤꯁꯠ ꯊꯥꯔꯛꯑꯝꯃꯒ ꯈꯔꯅꯤꯅ ꯍꯦꯛ ꯂꯩꯔꯒ ꯊꯥ ꯐꯥꯗꯕꯤ ꯈꯪꯗꯦ ꯊꯥ ꯑꯅꯤ ꯐꯥꯗꯕꯤ ꯁ꯭ꯇꯦ ꯇꯧꯕꯤ ꯈꯪꯗꯦ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯋꯥꯅꯣꯝꯕꯅꯤ ꯈꯪꯗꯦ ꯑꯁꯨꯝꯕꯁꯤ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅꯕꯁꯦ ꯁꯥꯔꯒꯤ ꯑꯣꯏꯅ ꯀꯔꯤꯒꯤ ꯍꯥꯏꯗꯤ ꯑꯁꯨꯝ ꯃꯌꯥꯝꯁꯦ ꯏꯁꯇ꯭ꯔꯤꯛꯂꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯗꯥꯛꯇꯔꯁꯤꯡ ꯑꯁꯤꯗ ꯏꯁꯇ꯭ꯔꯤꯛꯂꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯕꯗꯤ ꯂꯩ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯆꯥꯔꯖ ꯂꯧꯖꯕꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯗꯥꯏꯔꯦꯛꯇꯔꯒ ꯎꯅꯕ ꯅꯨꯃꯤꯠꯁꯤꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯦ ꯁ꯭ꯄꯦꯁꯦꯂꯤꯁ ꯌꯥꯝ ꯋꯥꯠꯂꯦ ꯁ꯭ꯄꯦꯁꯦꯜ ꯃꯔꯨꯑꯣꯏꯅ ꯁꯔꯖꯟꯅꯦ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯅꯦ ꯑꯗꯒꯤ ꯄꯤꯗꯤꯌꯥꯇ꯭ꯔꯤꯁꯅꯦ ꯁꯤꯗꯪꯗꯤ ꯁꯥꯔꯅ ꯑꯦꯅꯦꯁꯊꯦꯇꯤꯁꯅꯦ ꯁꯤꯗꯪꯗꯤ ꯁꯥꯔ ꯊꯥꯕꯤꯌꯛꯎ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯂꯤꯇꯤꯒꯤ ꯁ꯭ꯄꯦꯁꯦꯂꯤꯁ ꯑꯣꯏꯕ ꯁ꯭ꯄꯦꯁꯦꯂꯤꯇꯤꯒꯤ ꯗꯥꯛꯇꯔꯁꯤꯡꯁꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯌꯥꯝꯅꯁꯨ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯗꯥꯛꯇꯔ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯪꯍꯜꯂꯒꯁꯨ ꯗꯥꯛꯇꯔꯁꯤꯡꯁꯦ ꯖꯤꯔꯤꯕꯥꯝꯁꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯖꯤꯔꯤꯕꯥꯝꯁꯦ ꯌꯥꯝ ꯊꯥꯞꯄ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯆꯠꯄꯗꯁꯨ ꯍꯧꯖꯤꯛꯁꯦ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯍꯟꯗꯕ ꯑꯗꯨꯅ ꯆꯠꯄꯗꯁꯨ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯁꯨ ꯋꯥꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯗꯒꯤ ꯂꯩꯕꯗꯁꯨ ꯃꯣꯏ ꯃꯐꯝꯗꯨꯗ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯅꯨꯡꯂꯤ ꯂꯩꯕꯅꯤꯅ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯋꯥꯔꯝꯕ ꯌꯥꯏ ꯋꯥꯔꯒꯁꯨ ꯃꯣꯏ ꯋꯥꯟꯁ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒꯗꯤ ꯃꯣꯏ ꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯑꯒ ꯃꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯒꯗꯕꯅꯤ ꯗ꯭ꯌꯨꯇꯤ ꯇꯧꯒꯦ ꯍꯥꯏꯗꯅꯕ ꯃꯣꯏ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯗꯥꯛꯇꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯥꯔꯗꯨꯗ ꯋꯥꯔꯤ ꯇꯧꯕ ꯃꯇꯝꯗ ꯁꯥꯔꯅ ꯐꯔꯦ ꯍꯥꯏꯗꯅ ꯁ꯭ꯄꯦꯁꯤꯂꯤꯁ ꯑꯍꯨꯝꯈꯛꯇꯤ ꯊꯥꯕꯤꯔꯛꯈꯤ ꯊꯥ ꯃꯔꯤꯒꯤ ꯑꯣꯏꯕ ꯌꯨꯇꯤꯂꯥꯏꯖꯦꯁꯟꯅꯤ ꯑꯗꯣ ꯃꯣꯏꯁꯤ ꯀꯣꯟꯅ ꯃꯣꯏꯁꯤ ꯊꯥ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯦꯟꯌꯣꯔꯁꯤ ꯌꯨꯇꯤꯂꯥꯏꯖꯦꯁꯟꯒꯤ ꯇꯦꯟꯌꯣꯔꯁꯤ ꯊꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯦꯟꯁꯤꯟꯈ꯭ꯔꯦ ꯊꯥ ꯑꯅꯤꯗ ꯇꯦꯟꯁꯤꯜꯂꯒ ꯃꯣꯏꯁꯤ ꯃꯣꯏꯒꯤ ꯇꯦꯟꯌꯣꯔꯗꯨ ꯂꯣꯏꯔꯒ ꯍꯟꯈ꯭रे ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯃꯣꯏꯒꯤ ꯇꯦꯟꯌꯣꯔꯁꯤ ꯂꯣꯏꯈ꯭रे ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯇ ꯁꯔꯖꯟꯒꯤ ꯑꯋꯥꯠꯄꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯦ ꯑꯦꯅꯦꯁꯊꯦꯇꯤꯁꯀꯤꯁꯨ ꯋꯥꯠꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯏꯆꯦ ꯊꯥꯖꯈ꯭रे ꯑꯗꯣ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯅꯣꯏ ꯀꯩꯅꯣ ꯅꯣꯏꯅ ꯊꯥ ꯑꯅꯤ ꯈꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯏ ꯁꯨꯅ ꯀꯥꯗ꯭ꯔꯤꯕꯅꯣ ꯅꯨꯃꯤꯠ ꯁꯨꯅ ꯀꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅꯁꯨ ꯀꯣꯁ ꯅꯣꯇꯤꯁ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭रे ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯁꯤꯖꯔꯅ ꯑꯗꯨꯝ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯣ ꯁꯥꯔ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯇꯥꯖꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯅꯧꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯝ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯤꯝꯇ ꯃꯁꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯇꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯁꯤ ꯂꯩꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯁꯦ ꯔꯣꯒꯤ ꯀल्याण ꯁमिति ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯔꯣꯒꯤ ꯀल्याण ꯁमितिꯁꯤꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤꯁꯨ एडिशनल डिप्यूटी कमिश्नर अमा यावनबी चेयरमैन हाइदना अदो अया अदगी कोई डॉक्टर मयाम अमसु यावी अदो सिगी मयाम जे अयामना लोइनमक सिदा लेत्रबो पोस्टिंग से लोइनम बदम ट्रांसफर सनग्रे हुजि अमा खते लेहौरी हुजि डीएमएस ओइना पुबिरेबा डॉक्टर सिना सी डॉक्टर सिना अकोगी मा खतंगी लेहौरी मतमदुदा कमिटी द सुमा यावी हुजि सुमा दि पोस्टिंग सिदा लेहौरी अदुबो सिगी रिफॉर्म तौबा हाइबसी अकोगी मतम से आई रिफॉर्म तौननबा फाइल प्रोसेस अमा चट लोइनमक लोइरे अदुगा डीसी दे अप्रूवल की थागरे अदु डीसी ने इलेक्शन की मॉडल कोड ऑफ कंडक्ट सनरी इलेक्शन हेक लोइबगा अप्रूवल पीरगे हाइदना अदु मैन मेंबर नंबर सेम कोड ममिंग लोइ हापल लोइरे अदु अप्रूवल जे डीसी ना मॉडल कोड ऑफ कंडक्ट से सनबल लोइरे अप्रूवल पीरगे हाइदना लेबदगे लेबनी अदु अप्रूवल जो पीरागनी पीरा कांदा फुल्ली फंक्शनल तौरगनी ओके याम मजा दुगा सा डॉक्टर अरोय बोइना डॉक्टर हॉस्पिटल से फगनबगी दमक ताइतरे डॉक्टर हजि फाउगी लेबे लेबे से कदाइ फाउ खना बे अदुगा लेबे मयाम द खंगे नत्रगा पेशेंट सिंग द खंगे मयाम कोऑपरेशन नत्रगा मयाम मयाम कई कई हाइनिंग बा अपील तो बदि ले कोई एम्बुलेंस से फिबा मसादा अमता आदि कन्न थौ यादबा से स्पीड से 20 km/h दे हेना थौ यादबा अदे तयार सिंसु इंचिन वाइना अफबा ओइदबा लोइनमक एनी टाइम अदम काइबा याबगी पंक्चर ओइबगी फियम द लेरंबा अदे इमरजेंसी पेशेंट अमा पुबा मतमदा ऑक्सीजन जु मनुंग द यावदबा अदमाय तौदना एम्बुलेंस से फिबा मत चारमदबा मसिगी प्रॉब्लम से अइना सीएजी तयार इबदगी अइना मथक तक्सन जबदगी अदगी हायर ऑथोरिटी नसु सांबीबदगी अदगी सीएसओ अचौबा सीएसओ अमखकी मटिंग दगिसु आन एम्बुलेंस अमा फंगजरे अदुगा अहनबनी पूरा न्यूनी अदगी अनी सुबा एम्बुलेंस अमसु इकुई कुइदना था
ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯡꯁꯟ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯖꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯑꯋꯥꯠꯄꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯐꯖꯅ ꯑꯗꯨꯝ ꯐꯪꯁꯟ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗ ꯄꯦꯁꯦꯟꯁꯤꯡꯁꯨ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯤ ꯀꯩꯅꯣꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔꯁꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯀꯣ ꯑꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯤꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯑꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯁꯤ ꯐꯨꯜꯂꯤ ꯐꯪꯁꯅꯦꯜ ꯑꯣꯏꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯆꯞ ꯆꯥꯕ ꯐꯥꯔꯃꯥꯁꯤꯗ ꯐꯪꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨꯗ ꯆꯞ ꯃꯥꯟꯅꯕꯒꯨꯝꯗꯤ ꯂꯩꯕ ꯑꯗꯨ ꯌꯥꯝꯅꯗꯤ ꯍꯣꯡꯕ ꯃꯃꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯀꯤ ꯁ꯭ꯀꯤꯝꯅꯤ ꯃꯁꯤꯒꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯖꯟ ꯑꯧꯁꯥꯙꯤ ꯀꯦꯟꯗ꯭ꯔ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯑꯣ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯕꯥꯒꯨꯔꯥꯗ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯍꯥꯡꯅꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯃꯐꯝꯗꯤ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯗꯨ ꯆꯦ ꯆꯥꯡꯁꯨ ꯑꯔꯣꯏꯕ ꯁ꯭ꯇꯦꯖꯗ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯍꯥꯡꯅꯅꯕ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯒꯨꯔꯥ ꯀꯥꯂꯤꯅꯒꯔ ꯁ꯭ꯋꯥꯏꯒꯤ ꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯒꯨꯜꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯄꯩꯁꯥ ꯈꯤꯇꯪ ꯇꯤꯡꯕ ꯂꯨꯄꯥ 100ꯗꯒꯤꯅ 200 ꯑꯗꯨꯃꯥꯏꯅ ꯇꯤꯡꯕ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯗꯅ ꯒꯣꯔꯃꯦꯟꯠꯅ ꯃꯁꯤ ꯎꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤꯅꯒꯔ ꯖꯤꯔꯤꯕꯥꯝ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯥꯟ ꯍꯦꯜꯊ ꯁꯦꯟꯇꯔ ꯍꯥꯏꯗꯅ ꯑꯃ ꯀꯩꯅꯣ ꯇꯧꯅ ꯁꯦꯡꯁꯟ ꯇꯧꯕꯤꯔꯛꯇꯅ ꯍꯧꯖꯤꯛ ꯌꯨꯝ ꯂꯣꯏꯅꯃꯛ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯣ ꯐꯪꯁꯟ ꯇꯧꯅꯅꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯂꯣꯏꯅ ꯗꯥꯛꯇꯔ ꯅꯔꯁ ꯑꯗꯒꯤ ꯁꯄꯣꯔꯇꯤꯡ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯊꯥꯕꯤꯔꯛꯑꯦ ꯑꯗꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯃꯁꯨ ꯐꯪꯁꯟ ꯇꯧꯕ ꯍꯧꯖꯔꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯅꯤꯗꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯗꯥꯛꯇꯔꯁꯤꯡ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯥ ꯑꯃꯗ ꯐꯪꯉꯤꯕ ꯃꯣꯏꯒꯤ ꯁꯦꯂꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯥꯗ ꯂꯩ ꯍꯥꯏꯗꯅ ꯈꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯟꯁ ꯄꯣꯁꯇꯤꯡ ꯁꯤꯗ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯔꯀꯥꯔꯅ ꯄꯣꯁꯇꯤꯡ ꯋꯥꯟꯁ ꯊꯣꯛꯈ꯭ꯔꯒꯗꯤ ꯆꯍꯤ ꯁꯨꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯔꯨꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯔꯨꯜꯗꯨ ꯉꯥꯛꯅ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯗ 2ꯗꯤ ꯑꯗꯨꯝ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯏ ꯄꯩꯁా ꯆꯠꯂꯤ ꯋꯥꯏ ꯍꯥꯏꯗꯅ ꯑꯗꯣꯝꯗ ꯈꯟꯕꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯗꯥꯛꯇꯔꯒꯤ ꯂꯝꯁꯤꯗꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯂꯝꯁꯤꯗꯗꯤ ꯑꯋꯥ ꯑꯅꯥ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯑꯅꯥ ꯑꯌꯦꯛ ꯁꯦꯕा ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯤꯗꯃꯛꯇ ꯆꯪꯉꯕꯅꯤ ꯍꯥꯏꯗꯅ ꯈꯟꯕꯤꯔꯒ ꯑꯋꯥ ꯑꯅꯥ ꯀꯌꯥꯃꯔꯨꯝꯗꯨ ꯈꯪꯕꯤꯔꯒ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁꯔꯀꯥꯔꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯩꯃꯤꯟꯅꯁꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗꯁꯨ ꯊꯕꯛꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯀꯥꯕꯤꯌꯨ ꯑꯦꯛꯁꯦꯞ ꯄꯕ꯭ꯂꯤꯛ ꯍꯣꯂꯤꯗꯦꯖ नतना अना ये खंदे इमरजेंसी की छुट्टी लौब नतना मतम चा चाना अदगी चांग नाइन ऑफिस काबियो अइना अदुमाइना अपील तौजनिंगी अदुगा जिरिबाम प्रजा की साइड जइना तौजनिंबा अपील दी आदगी लाकपा से असोननागी जिरिबाम गी अना ये मयाम से सेवा तौगे हाइदना लापिरिबा मयाम बुसु अखोय जिरिबाम की प्रजा मंगनी इचिन इनाउनी अखोय इमा इचानी हाइदना अदुमाइना संदिरगा कोऑपरेशन पीबीयू अदु ट्रीटमेंट पीदे हाइबनते अदु पीबीरी मखातानजु पीबीयू हाइदने अदुमाइना अपील तौजरी मरुना ngsaigi khoi jiwam asing ngsaigi imphal gi capital gi yamna lam leiba thuka jiwam sida matam gi oina lamba maruina doctor samdi nursing asu ngsaigi jiwam se la matu makoi ga sana ba mla mi se khani wano ma chatpagi ma mem yam chaw tari masida koi government gi maikai de su masigi suma transfer posting policy yam ahen ba me ma sangdi adu mathau tari abitare doctor yam ngai jare doctor ga koi impin su na bang wai sal doctor gi achin ba matam kya ka thopina wai sal gi tanja pina bi dong ta doctor bu thakal chare